Mamangda laukiba warep ki wangmada kukizo MLA singna makhoigi oiba lanai warep lauduna handak Manipur gi anoba laingak sembada saruk yagani haiba sidagi thorakpa tekchak sing kukizo council na lobungam loi haina phongdorakli ngasi kukizo council na thadoraki charol amada Manipur gi anoba laingak ama semlagani haiba sida kukizo singi hanadagi laikiba kukizo council gi English ngani kunmanga gi December 13 da pangthokiba mifam na laukiba warep Manipur gi anoba laingak sembada saruk yadaba haina yanakibani warep adu chahi sigi January 10 da kukizo MLA sing kukizo council amadi suspension of operation da leiriba kuki khutlai paiba sing yauna lungthumi fam Guwahati da famduna amuka hena chetsin kibani mifam aduna kukizo miyamasi Manipur gi anoba laingak ama semlakpada state amadi central laingak na kukizo miyam gi political demand asi mapung fana pigani haibagi thazaba leitriba makhai di yaroi haina yanakibani ngasi fawba kukizo na lepna kiba warep adu ngaktuna thamli maram aduna kukizo singi yamna matik chaba demand separate administration legislature yawba union territory gi mawongda maitai laingak tagi Tanduna lakpani fibam asida kukizo singna noba laingak sembada yawba haibasi yafam thokte amadi yabangam loi kukizo gi MLA singna lungthuda laukiba warepu miraiba haibasi makhoigi lanai oiba wakhalondani masida nakal amatagi decision da yaningdaba laklabadi KCZ na tekchak sing pubangam loi haina KCZ ki cherol asida palakle